ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ABP-ꯁꯤꯡꯒꯤ ꯑꯞꯗꯦꯠꯁꯤꯡ ꯂꯧꯈꯠꯆꯔꯒ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔ ꯑꯞꯗꯦꯠꯁꯇꯒꯤ ꯂꯧꯈꯠꯆꯒꯦ ꯃꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯌꯥꯗ ꯀꯨꯀꯤꯁꯤꯡꯅ ꯔꯣꯀꯦꯠ ꯑꯃ ꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ARꯅꯁꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯑꯁꯨꯝꯅ ꯊꯝꯂꯛꯂꯤ ꯃꯗꯨꯗꯤ ꯏꯄꯨꯊꯧꯄꯥ ꯈꯪꯕꯅ ꯀꯔꯤꯕꯨ ꯇꯝꯂꯤꯕꯅꯣ, ꯏꯔꯩꯕꯥꯛꯁꯦ ꯀꯔꯤ ꯁꯦꯝꯅꯕꯒꯤꯅꯣ, ꯏꯕꯨꯙꯧꯒꯤ ꯀꯨꯝꯍꯩꯁꯦ ꯑꯁꯨꯝꯅ ꯀꯣꯔꯧꯅ ꯊꯝꯂꯛꯂꯤ꯫ ꯃꯊꯪꯗ ꯁꯨꯔꯆꯟꯗ꯭ꯔ ꯖꯨꯗꯣꯀꯥ ꯁꯦꯝꯕꯣꯏ ꯃꯩꯇꯩꯅ ꯑꯁꯨꯝꯅ ꯑꯞꯗꯦꯠ ꯇꯧꯔꯛꯂꯤ ꯃꯗꯨꯗꯤ ꯍꯟꯗꯛ ꯀꯨꯀꯤꯅ ꯁꯦꯝꯈꯤꯕ ꯂꯝꯕꯤ ꯁꯤꯁꯤꯄꯨꯔ ꯇꯨ ꯀꯥꯡꯄꯣꯛꯄꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ, ꯃꯈꯣꯏ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯀꯣꯝ ꯐꯨꯔꯨꯞꯁꯨ ꯃꯁꯥꯒꯤ ꯈꯨꯜ ꯉꯥꯛꯆꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯊꯧ ꯇꯥꯔꯦ ꯄꯥꯎꯃꯤ꯫ ꯄꯥꯎ ꯑꯁꯤ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯅ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯝ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯣꯏꯅ ꯐꯨꯕ, ꯈꯨꯜꯗ ꯆꯪꯂꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ, ꯁꯦꯜ ꯈꯣꯝꯕ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯃꯦ 4ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄꯗ KNF-MC ꯖꯔꯃꯟꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯂꯩꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕꯁꯤꯡꯅ ꯏꯆꯨꯡ ꯀꯣꯝ ꯀꯩꯔꯛ ꯈꯨꯜꯗ ꯆꯪꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯆꯍꯤ 59 ꯁꯨꯔꯕ ꯀꯦꯇꯤ ꯀꯣꯝ ꯀꯧꯕ ꯑꯍꯜ ꯑꯃ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯃꯇꯨꯡ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯐꯨꯔꯒ ꯍꯨꯟꯗꯣꯛꯂꯝꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯄꯥꯡꯗꯕꯒꯤ ꯁꯥꯖꯠ ꯑꯁꯤ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯂꯨꯕꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯄꯝꯁꯥ ꯖꯥꯗꯨꯃꯅꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯏꯆꯨꯡ ꯀꯣꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ, ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯈꯨꯜꯒꯤ ꯆꯤꯞ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕ, ꯐꯨ ꯆꯩꯕ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯇꯠꯇꯅ ꯑꯣꯠꯄ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯋꯥꯀꯠꯇꯨꯅ ꯃꯐꯝꯗꯨꯗ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯤꯡ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯇꯩꯗ ꯂꯥꯟꯗꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯝꯗꯝꯁꯤꯒꯤ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯐꯨꯔꯨꯞꯁꯤꯡꯗ ꯇꯣꯏꯅ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯕꯨ ꯀꯟꯖꯅꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯑꯊꯨꯕꯗ ꯊꯕꯛ ꯂꯧꯈꯠꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯌꯨꯠꯁꯤꯡ ꯑꯁꯤꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯜ ꯉꯥꯛꯅꯕ ꯑꯊꯨꯕꯗ ꯊꯧꯔꯥꯡ ꯂꯧꯈꯠꯐꯝ ꯊꯣꯛꯂꯦ ꯍꯥꯏꯔꯤ꯫